असुमना कॉलेज सुटी ओइरे रोजरगा टोनगा थोरकपदा कार अमा खामगा मखोय मंगा ngairaga lerami lambi thalakpaduda रोजरगी बाइक दु खामी टोनसु बाइक दि कुमथारई रोजरना नंग स्वाइदा लेरमो टोनना हेरा वाथीदी नंगना वांग चावबनिना अहुम ओइरो अइना अनि याइको रोजरना ओके अनिदु गाड़ी दु नाकंदा थनमगा पारी होइने लेरिबा मफमदुदा चंगसिलाई टोन नुपा सिंगदुगी ममांगदा फनेकदु सट लौथोकलगा बेगदा नमसिनख्रे नुपा अमना लौथोकपा हापेनदुसु लौथोदना पारीना तौबीमल खंगदबा हौना लोचत खंगदबा अइगी नुसिबाबु इकाइबा पीबा अइगी ओइबा फंगलरोइदबा पोसक्तुदि पारी अइना कनागिसु ओइलोय टोनगा रोजरगा सटयेंगनै हौरसे हाइबगी इंगित पिनै ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯅꯨꯄꯥ ꯃꯉꯥꯗꯨ ꯇꯣꯟꯅ ꯑꯅꯤ ꯔꯣꯖꯔꯅ ꯑꯍꯨꯝ ꯔꯥꯎꯟ ꯀꯤꯛ ꯄꯤꯈꯤꯕ ꯈꯪꯍꯧꯗꯦ ꯍꯧꯖꯤꯛꯇꯤ ꯔꯣꯖꯔꯒ ꯆꯥꯎ ꯁꯥꯡ ꯃꯥꯟꯅꯕ ꯄꯥꯔꯤꯗ ꯉꯥꯏꯔꯦ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯃꯃꯤꯠꯇꯨ ꯆꯥꯒ ꯌꯦꯡꯉꯛꯏ ꯔꯣꯖꯔꯅ ꯕꯦꯕꯤ ꯌꯣꯔ ꯇꯔꯟ ꯇꯣꯟꯅ ꯑꯣꯀꯦ ꯇꯣꯟꯅ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯔꯥꯎꯟ ꯀꯤꯛ ꯄꯤꯒꯦ ꯇꯧꯕꯗ ꯄꯥꯔꯤꯅ ꯃꯈꯣꯡ ꯌꯦꯠꯇꯨ ꯇꯥꯛ ꯐꯥꯏ ꯇꯣꯟ ꯈꯣꯡꯂꯩ ꯊꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯩꯕꯥꯛꯇ ꯅꯝꯂꯒ ꯃꯈꯣꯡ ꯑꯣꯏꯗꯨꯅ ꯃꯃꯥꯏꯗꯨꯗ ꯐꯥꯛ ꯄꯤꯈꯤꯕ ꯈꯪꯍꯧꯗꯦ पारी निहाक तरंग चलगा टोनगी मखोंगदु सट थादोरई अदगी टोनना खितंग चोंखटलगा हुना मकोकतुदा अमुक पिसनखी अदगी पारी मकोकतु खरा सोकलगा ई थोरई रोजरदी नोमी येंगलगा लै टोनना पारीगी ngakसम पारगा नाकोंग मयादा वाई खरा हायरगा लाई वारीदुदी रोजर करी हायरिनो ताद्रे रोजरना नई रहे टोन नोकलगा चलसे रोजरना फनेक सेलरोइड्रो टोनना सेलरोइ रोजरना फरे चलसे अनीदु मफमदुदगी थौदोरए गाड़ी थौना थौना रोजरना वाय कई हायरमिनो टोन वालोली नेक्स्ट अदमाइन तौरदी हाथोकनी हायरमबने रोजरना ह नंबर 1 गा चिलमने टोनना 1 दा नते 2 सु यावमने अनीदुना नोगा चटखिबदु मसा नुंगाइतबगी डॉक्टर चलुबा सोफियाना उहौरे रोजरना टोनमु मयुमदा थनमगा मासु मयुमदा हलए सोमदा सोफियादी मसागा ngamdre mabung ningsu pixelai mabung जेकोबदा कॉल तौई जेकोबना हेलो सोफी कैदोरे सोफियाना तामा इनमगा दारोजरगा मयागा हिगलगा बाइक थौरगा चखी जेकोबना अदु कैदोरगे सोफियाना कइनो तामो नतुना नुपा अमगा चखरगा कैदोरगे काइना जेकोबना मखोइनिदी बेस्ट फ्रेंड ने सोफियाना नुपागा नुपीगाबु क्याम कुइना फ्रेंड ओइबा यादोरिगे मतम सिगी मिसिंगसा थाजब अमते याद्रबने जेकोबना अखोइगे लव ओइगेरा फ्रेंड सर्कल ओइगेरा सिदा नंग हाइबा कैसिंग सारकनो अदुमाइना पुक्सेल पियादी रोजरना सु लौबिरोय फना खलो लोइ फबने फतना खलदी मी अमता लोइनबा तिनबा यारोय सोफिया फोन दु फट कक्थली अदुगा मखोल थोकना कपी जेकोबना अदा मोरागी मसानीना पंग फतबा मसु यावरी असिमंगना इमोंगसिदा लैयादना मपामदा लैख्रनिने फरोये मसानुपीसु हयेंग मी इमोंगदुदा थी तोलो तोबा अंगांगनी सोमदा रोजरदी मयुम हलागा सोफियादा मेसेज थाजै रिप्लाई पिबिरक्त्रे मसा नुंगाइते हाइबदुदा कॉलसु तौई अदुबु पाइबिरक्त्रे सोफिया फागी तसेंगना वारौख्रे नोमगी मतमदी सुम हौखी मागी स्टडीदा पुंगनिंग लोई संगनख्रे नोमा जेकोबना टोनदा कॉल तौरई टोनना एग्जाम नुंगाइखिब्रो जेकोबना अदुम नुंगाइखि टोनना ओ फै जेकोबना अदो टोन नंगसु पुलिस ओइदबा यादेको टोनना ए काइदे पुलिस नो जेकोबना कइनो टोन नंग पुलिस ओइबा पामद्रबो टोनना हा पामे अदो अदुगे आम सेनफम दु पीबा ngamloi जेकोबना अदुगिदि नंग कइम खनगनो अइ लेरिसिदि टोनना अस पंथौना यारोय जेकोबना टोन नंग आइबु नुंसिद्रबो उदबसु कुइरे टोनना
nathꯧꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯉꯣ ꯑꯩ ꯀꯩꯁꯨ ꯂꯥꯡꯐꯥꯡ ꯇꯧꯔꯣꯏꯀꯣ ꯖꯦꯀꯣꯕꯅ ꯍꯣꯏ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯒꯦ ꯌꯥꯒꯦ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯎꯀꯣ ꯇꯣꯟꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯔꯤꯒꯦ ꯌꯥꯀꯣ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯍꯥꯏꯕ ꯌꯥꯕꯤꯒꯦ ꯖꯦꯀꯣꯕꯅ ꯑꯗꯣ ꯑꯩ ꯗꯣꯛꯇꯔ ꯇꯝꯕ ꯂꯣꯏꯔꯒ ꯂꯨꯍꯣꯡꯁꯤꯀꯣ ꯇꯣꯟꯅ ꯍꯣꯡꯗꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯕꯣ ꯌꯥꯔꯦ ꯊꯝꯃꯣ ꯑꯩ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯒꯦ ꯖꯦꯀꯣꯕꯅ ꯍꯣꯏ ꯍꯣꯏ ꯄꯥꯔꯣ ꯄꯥꯔꯣ ꯁꯣꯝꯗ ꯔꯣꯖꯔꯁꯨ ꯁꯣꯐꯤꯌꯥꯅ ꯁꯥꯎꯈꯤꯕꯗꯨ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯗ꯭ꯔꯦ ꯖꯦꯀꯣꯕꯇꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯍꯩꯁꯤꯗ ꯐꯖꯅ ꯇꯝꯂꯒ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯒ ꯂꯧꯒꯦ ꯈꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯍꯞꯇꯥ ꯍꯞꯇꯥꯗꯒꯤ ꯊꯥ ꯁꯨꯝ ꯈꯔ ꯈꯔ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯖꯦꯀꯣꯕꯁꯨ ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯂꯗꯨꯅ ꯃꯦꯗꯤꯀꯦꯜ ꯇꯝꯕ ꯍꯣꯁꯇꯦꯜꯗ ꯂꯩꯈ꯭ꯔꯦ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯃꯔꯛ ꯃꯔꯛꯇ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯅ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯄꯥꯎ ꯀꯌꯥ ꯐꯥꯎꯅꯗ꯭ꯔꯦ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯇꯣꯟꯒ ꯔꯣꯖꯔꯒꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯔꯣꯖꯔꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥꯅꯤꯅ ꯁꯦꯜꯁꯨ ꯄꯤꯔꯒ ꯑꯦꯁꯥꯏ ꯈꯟꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯖꯦꯀꯣꯕꯅ ꯔꯣꯖꯔꯗ ꯀꯣꯜ ꯇꯧꯔꯛꯏ ꯔꯣꯖꯔꯅ ꯚꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯖꯦꯀꯣꯕꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯔꯣꯖꯔꯅ ꯚꯥꯏ ꯑꯩꯗꯤ ꯈꯜꯂꯦ ꯑꯗꯣ ꯇꯣꯟꯗꯤ ꯈꯟꯗ꯭ꯔꯦ ꯖꯦꯀꯣꯕ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯔꯣꯖꯔꯅ ꯚꯥꯏ ꯃꯊꯪ ꯆꯍꯤ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛ ꯅꯨꯄꯤꯒꯤ ꯑꯦꯁꯥꯏ ꯂꯧꯔꯛꯈꯤꯅꯤ ꯑꯗ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯁꯤ ꯖꯦꯀꯣꯕꯅ ꯚꯥꯏ ꯑꯩꯅ ꯊꯣꯔꯛꯄꯒ ꯌꯥꯗ꯭ꯔꯦ ꯌꯨꯝꯗꯩ ꯄꯩꯁꯥꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯚꯥꯏ ꯃꯥꯅ ꯆꯥꯛꯂꯝꯒꯗꯕꯗꯣ ꯏꯁꯥꯗ ꯐꯥꯎꯏ ꯔꯣꯖꯔꯅ ꯚꯥꯏ ꯅꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯨꯂꯤꯁ ꯑꯣꯏꯅꯤꯗ ꯍꯥꯏ ꯂꯩꯖꯕꯅꯤ ꯐꯔꯦꯁꯦ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨ ꯅꯪꯒꯤꯗꯨꯗ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯧ ꯖꯦꯀꯣꯕꯅ ꯀꯔꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯚꯥꯏ ꯔꯣꯖꯔꯅ ꯑꯩ ꯍꯌꯦꯡ ꯃꯌꯨꯝ ꯆꯠꯂꯨꯒꯦ ꯀꯩꯝ ꯈꯟꯒꯅꯨ ꯑꯩ ꯊꯦꯝꯂꯨꯒꯦ ꯖꯦꯀꯣꯕꯅ ꯍꯣꯏ ꯚꯥꯏ ꯈꯔ ꯊꯦꯝꯕꯤꯔꯨꯆꯣ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯔꯣꯖꯔ ꯇꯣꯟ ꯍꯣꯏꯗ ꯂꯥꯛꯏ ꯆꯟꯅ ꯑꯌꯥ ꯗꯥ ꯔꯣꯖꯔ ꯅꯨꯡꯉꯥꯏꯔꯤꯕꯣ ꯔꯣꯖꯔꯅ ꯅꯣꯏꯁꯦ ꯂꯩꯕ꯭ꯔꯣ ꯆꯟꯅ ꯂꯩꯌꯦ ꯃꯅꯨꯡ ꯆꯪꯉꯣ ꯔꯣꯖꯔ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯆꯟꯅ ꯗꯥ ꯔꯣꯖꯔ ꯂꯩꯔꯝꯃꯨꯀꯣ ꯆꯦꯇꯣꯟ ꯀꯧꯊꯣꯔꯛꯀꯦ ꯔꯣꯖꯔꯅ ꯍꯣꯏ ꯍꯣꯏ ꯆꯟꯗꯨ ꯃꯆꯦ ꯌꯥꯏꯅ ꯍꯤꯡꯒꯣꯜꯗ ꯏꯁꯤꯡ ꯆꯥꯏꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯆꯟꯅ ꯆꯦꯇꯣꯟ ꯗꯥ ꯔꯣꯖꯔ ꯂꯥꯛꯍꯧꯋꯦ ꯇꯣꯟꯅ ꯑꯁ ꯂꯩꯇꯦ ꯍꯥꯏꯈꯣ ꯌꯥꯗ꯭ꯔꯣ ꯑꯩ ꯏꯀꯥꯏꯅꯦ ꯎꯅꯗꯣꯏꯁꯦ ꯆꯟꯅ ꯆꯦꯇꯣꯟ ꯂꯥꯛꯑꯣ ꯃꯤ ꯏꯃꯨꯡꯗ ꯐꯝꯍꯧꯋꯦ ꯇꯣꯟ ꯏꯁꯤꯡ ꯆꯥꯏꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯟꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯇꯣꯟꯅ ꯚꯥꯏ ꯆꯟ ꯆꯥ ꯂꯣꯜꯂꯣ ꯆꯟꯅ ꯍꯣꯏ ꯆꯦꯇꯣꯟ ꯆꯟꯗꯨ ꯆꯥ ꯂꯣꯟꯕ ꯆꯪꯈ꯭ꯔꯦ ꯇꯣꯟ ꯏꯀꯥꯏꯔꯞ ꯇꯧꯕ ꯃꯥꯏꯊꯣꯡꯗꯨ ꯔꯣꯖꯔꯅ ꯈꯪꯗꯕ ꯅꯠꯇꯦ ꯔꯣꯖꯔꯅ ꯚꯥꯏ ꯑꯩꯅ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯇꯣꯟꯅ ꯈꯪꯉꯦ ꯅꯪ ꯈꯜꯂꯦ ꯑꯩ ꯈꯟꯗ꯭ꯔꯦ ꯔꯣꯖꯔꯅ ꯚꯥꯏ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯍꯟꯗꯛꯇꯤ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯜꯂꯦ 2 years ꯂꯩꯔꯒ ꯅꯨꯄꯤ ꯉꯥꯛꯇ ꯑꯃꯨꯛ ꯂꯧꯅꯤ ꯍꯥꯏꯌꯦ ꯍꯟꯗꯛꯇꯤ ꯅꯨꯄꯤ 10 ꯈꯛꯇꯅꯤ ꯃꯊꯪꯗꯤ 50 ꯂꯧꯅꯤ ꯍꯥꯏꯕꯅꯦ ꯇꯣꯟ ꯇꯞꯅ ꯃꯊꯪꯗꯁꯨ ꯁꯦꯜ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯤ ꯑꯃ ꯇꯥꯅꯤ ꯚꯥꯏ ꯔꯣꯖꯔꯅ ꯃꯊꯪꯗꯗꯤ ꯑꯩꯅꯁꯨ ꯄꯨꯊꯣꯛꯅꯤ ꯖꯦꯀꯣꯕꯅꯁꯨ ꯄꯨꯊꯣꯛꯅꯤ ꯑꯗꯨꯒ ꯚꯥꯏꯒꯤ ꯑꯄꯥꯝꯕꯗꯣ ꯁꯣꯏꯗꯅ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤꯌꯦ ꯄ꯭ꯔꯣꯃꯤꯁ ꯇꯣꯟ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯂꯨꯛꯊꯔꯒ ꯂꯩ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ ꯔꯣꯖꯔꯅ 2 years ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯗꯤ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯜꯂꯅꯤ ꯑꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯑꯃ ꯑꯩ ꯊꯤꯔꯛꯀꯦ ꯑꯗ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯆꯠꯂꯣ ꯇꯣꯟꯅ ꯍꯣꯏ ꯚꯥꯏ ꯆꯟꯅ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯔꯛꯏ ꯗꯥ ꯔꯣꯖꯔ ꯆꯥ ꯊꯛꯁꯤ ꯆꯦꯇꯣꯟꯒ ꯊꯛꯃꯤꯟꯅꯔꯣ ꯑꯩ ꯀꯣꯂꯦꯖ ꯆꯠꯅꯕ ꯂꯣꯏꯁꯤꯟꯈꯤꯒꯦ ꯔꯣꯖꯔꯅ ꯍꯣꯏ ꯍꯣꯏ ꯂꯣꯏꯁꯤꯟꯖꯧꯔꯣ ꯆꯟꯁꯨ ꯀꯣꯂꯦꯖ ꯆꯠꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯔꯣꯖꯔꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯅꯕ ꯊꯣꯔꯛꯏ ꯔꯣꯖꯔꯅ ꯆꯠꯂꯨꯈꯤꯒꯦꯀꯣ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯀꯣ ꯇꯣꯟꯅ ꯍꯣꯏ ꯚꯥꯏ ꯔꯣꯖꯔꯅ ꯊꯕꯛꯀꯤꯗꯣ ꯑꯩ ꯇ꯭ꯔꯦꯅꯤꯡ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯤꯜꯂꯝꯃꯒꯦ ꯇꯣꯟꯅ ꯔꯣꯖꯔ ꯆꯠꯈ꯭ꯔꯦ ꯇꯣꯟ ꯉꯁꯥꯏꯈꯩ ꯊꯦꯡꯂꯨꯕ ꯕꯤꯗꯨ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯏ
ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯑꯒ ꯃꯥꯒꯤ ꯀꯨꯏꯅ ꯂꯩꯔꯒ ꯍꯦꯛ ꯏꯕ ꯗꯥꯏꯔꯤꯗꯨ ꯐꯥꯛꯇꯣꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯑꯃꯨꯛ ꯏꯕ ꯍꯧꯈ꯭ꯔꯦ꯫ ꯋꯤꯛ ꯑꯃꯃꯨꯛ ꯂꯩꯔꯒ ꯔꯣꯖꯔꯅ ꯇꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯇꯣꯟꯅ "ꯍꯜꯂꯣ ꯚꯥꯏ, ꯔꯣꯖꯔꯅ ꯃꯣꯕꯥꯏꯜ ꯔꯤꯄꯦꯌरिꯡ ꯁꯣꯞꯀꯤ ꯑꯦꯀꯥꯎꯟꯇꯦꯟ ꯑꯃ ꯍꯥꯏꯅꯔꯦ ꯊꯪꯒꯥꯜ ꯕꯖꯥꯔꯗ, ꯑꯗꯨꯗ ꯍꯌꯦꯡꯗꯒꯤ ꯆꯠꯂꯣ, ꯑꯩ ꯊꯤꯟꯕꯤꯒꯦ ꯑꯍꯥꯟꯕꯅꯤꯅ"꯫ ꯇꯣꯟꯅ "ꯌꯥꯏꯌꯦ ꯚꯥꯏ"꯫ ꯔꯣꯖꯔꯅ "ꯇꯣꯂꯣꯞꯇꯤ 9ꯗꯩ ꯍꯧꯅꯤ, ꯀꯣꯟꯅ ꯈꯔ ꯈꯔ ꯍꯥꯞꯄꯛꯀꯅꯤ, ꯌꯥꯏꯀꯣ"꯫ ꯇꯣꯟꯅ "ꯍꯣꯏ, ꯀꯩꯝ ꯀꯥꯏꯗꯦꯗ"꯫ ꯔꯣꯖꯔꯅ "ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦ, ꯍꯌꯦꯡ ꯄꯨꯡ 7:30ꯗ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯣ"꯫ ꯇꯣꯟꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯇꯣꯟꯕꯨ ꯔꯣꯖꯔꯅ ꯂꯧꯕ ꯂꯥꯛꯑꯒ ꯃꯥꯒꯤ ꯊꯕꯛ ꯃꯐꯝ ꯐꯥꯎ ꯊꯤꯟꯕꯤꯔꯛꯂꯒ ꯃꯌꯥꯝꯗꯨꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯦ꯫ ꯍꯞꯇꯥ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯔꯣꯖꯔꯁꯨ ꯁꯤꯂꯣꯡꯗ SIꯒꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯈ꯭ꯔꯦ꯫ ꯇꯣꯟ ꯅꯨꯡꯇꯤꯒꯤ ꯑꯣꯐꯤꯁ ꯆꯥꯡ ꯅꯥꯏꯅ ꯆꯠꯂꯤ꯫ ꯖꯦꯀꯣꯕꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯖꯤꯟꯅꯔꯒ 2 days ꯈꯛꯇꯪꯒꯤ ꯁꯨꯇꯤ ꯂꯧꯊꯣꯔꯛꯏ꯫ ꯖꯦꯀꯣꯕ ꯇꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯇꯣꯟꯅ "ꯍꯜꯂꯣ"꯫ ꯖꯦꯀꯣꯕꯅ "ꯇꯣꯟ, ꯑꯩ ꯌꯨꯝꯗ ꯂꯩꯌꯦ, ꯎꯗ ꯀꯨꯏꯔꯦ, ꯎꯅꯁꯤ ꯌꯥꯕ꯭ꯔꯣ? ꯑꯩ ꯉꯔꯥꯡ ꯊꯦꯡꯅ ꯂꯥꯛꯄꯩ ꯄꯥꯎ ꯍꯥꯏꯔꯛꯇꯕꯅꯦ, ꯍꯪꯆꯤꯠ ꯆꯪꯗꯣꯏꯅꯦ, ꯑꯗꯣ ꯕꯕꯥꯅ ꯍꯌꯦꯡ ꯆꯠꯂꯣ ꯍꯥꯏ"꯫ ꯇꯣꯟꯅ "ꯍꯣꯏ ꯍꯣꯏ, ꯕꯨꯂꯦꯠꯇ ꯂꯥꯛꯎꯀꯣ"꯫ ꯖꯦꯀꯣꯕꯅ "ꯑꯁ, ꯗꯣꯛꯇꯔ ꯇꯝꯃꯒ ꯕꯨꯂꯦꯠ ꯊꯧꯕꯁꯤ ꯃꯑꯣꯡ ꯇꯥꯔꯣꯏꯅꯦ"꯫ ꯇꯣꯟꯅ "ꯑꯣ, ꯑꯗꯨꯏꯗꯤ ꯁꯥꯏꯀꯜꯗ ꯂꯥꯛꯑꯣ ꯃꯑꯣꯡ ꯇꯥꯅꯕ"꯫ ꯖꯦꯀꯣꯕꯅ "ꯑꯗꯨꯅ ꯐꯔꯗ꯭ꯔꯥ"꯫ ꯇꯣꯟꯅ "ꯑꯧ". ꯖꯦꯀꯣꯕꯅ "ꯂꯣꯏꯁꯤꯜꯂꯝꯃꯣ, ꯂꯥꯛꯑꯒꯦ"꯫ ꯇꯣꯟꯅ "ꯍꯣꯏ ꯍꯣꯏ". ꯖꯦꯀꯣꯕ ꯇꯣꯟꯅ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯀꯨꯏꯅ ꯊꯧꯔꯨꯗ꯭ꯔꯕ ꯕꯨꯂꯦꯠꯇꯨ ꯊꯧꯔꯒ ꯂꯥꯛꯏ꯫ ꯇꯣꯟꯁꯨ ꯊꯣꯔꯛꯏ꯫ ꯇꯣꯟꯅ "ꯑꯩ ꯊꯧꯒꯦ". ꯖꯦꯀꯣꯕꯅ "ꯑꯁ, ꯅꯪꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯊꯧꯔꯛꯀꯦ, ꯁꯝꯗꯣ ꯐꯣꯏꯔꯛꯀꯅꯨ". ꯇꯣꯟꯅ "ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯁꯝ ꯐꯣꯏꯗꯣꯏꯕ"꯫ ꯖꯦꯀꯣꯕꯅ "ꯑꯦꯛꯁꯤꯗꯦꯟ ꯑꯃꯨꯛ ꯊꯣꯛꯀꯅꯤ ꯍꯥꯏꯕꯅꯤꯗ". ꯇꯣꯟꯅ "ꯆꯠꯂꯝꯗꯥꯏꯁꯤꯗ ꯗꯥꯎꯒ ꯌꯥꯔꯣꯏ". ꯖꯦꯀꯣꯕꯅ ꯍꯪ. ꯇꯣꯟꯅ "ꯍꯧꯒꯠꯂꯣꯍꯦ, ꯑꯩ ꯊꯧꯒꯦ ꯍꯥꯏꯔꯒ". ꯖꯦꯀꯣꯕꯅ "ꯃꯁꯤꯗꯤ ꯊꯧꯔ ꯂꯥꯛꯑꯣꯁꯦ". ꯇꯣꯟꯅ ꯊꯧꯔꯒ ꯖꯦꯀꯣꯕꯅ ꯇꯣꯡꯉꯤ꯫ ꯖꯦꯀꯣꯕꯅ "ꯅꯨꯡꯁꯤꯕꯤꯅ ꯊꯧꯕ ꯕꯨꯂꯦꯠꯇ, ꯑꯩꯅ ꯃꯅꯤꯡꯗ ꯅꯞꯆꯕ, ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯖꯕ, ꯈꯨꯅꯨꯡꯉꯥꯏ ꯑꯃ, ꯑꯣ ꯈꯨꯅꯨꯡꯉꯥꯏ ꯑꯃ". ꯇꯣꯟꯅ "ꯑꯗꯩꯗꯤ ꯀꯥꯎꯊꯔꯛꯇꯅ ꯁꯜꯂ ꯇꯥꯅꯤ, ꯅꯥꯀꯣꯡ ꯃꯌꯥꯗ ꯌꯥꯝ ꯅꯞꯁꯤꯜꯂꯛꯀꯅꯨ, ꯍꯩꯅꯗꯦ". ꯖꯦꯀꯣꯕꯅ "ꯔꯣꯃꯥꯟꯁ ꯇꯧꯗ ꯀꯨꯏꯔꯦ ꯇꯣꯟ". ꯇꯣꯟꯅ "ꯅꯌꯨꯝꯗ ꯐꯤꯜꯝ ꯌꯦꯡꯂꯒ ꯅꯊꯟꯇ ꯔꯣꯃꯥꯟꯁꯁꯨ ꯇꯧꯔꯨꯔꯣ". ꯖꯦꯀꯣꯕꯅ "ꯑꯁ, ꯑꯩꯗꯤ ꯅꯪꯒ ꯔꯣꯃꯥꯟꯁ ꯄꯥꯝꯃꯤ". ꯇꯣꯟꯅ "ꯌꯥꯝ ꯍꯩꯅꯗꯦꯀꯣ, ꯗꯣꯛꯇꯔꯒ ꯇꯝꯁꯤꯜꯂꯦ, ꯇꯨꯀꯠꯆꯩꯍꯦ". ꯑꯅꯤꯗꯨ ꯈꯟꯅ ꯈꯟꯅꯗꯨꯅ ꯒꯥꯔꯗꯦꯟ ꯑꯃꯗ ꯌꯧꯔꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯅ ꯃꯌꯥ ꯀꯥꯒꯩ ꯑꯅꯤꯗꯨꯗ ꯌꯦꯡꯉꯛꯏ꯫ ꯖꯦꯀꯣꯕ ꯃꯌꯥꯝꯗꯨꯅ ꯌꯦꯡꯂꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯏꯀꯥꯏꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯏ꯫ ꯇꯣꯟꯅ "ꯍꯅꯤ, ꯀꯣꯜꯂꯣ". ꯖꯦꯀꯣꯕꯅ "ꯑꯁ, ꯃꯤ ꯃꯃꯥꯡꯁꯤꯗ ꯇꯜꯂꯤꯆꯣ". ꯇꯣꯟꯅ "ꯃꯤꯅꯥꯏ, ꯅꯪ ꯔꯣꯃꯥꯟꯁ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏ". ꯇꯣꯟꯅ ꯖꯦꯀꯣꯕꯀꯤ ꯃꯈꯨꯠ ꯌꯦꯠꯂꯣꯝꯗ ꯁꯠ ꯀꯣꯜꯂꯒ ꯒꯥꯔꯗꯦꯟ ꯃꯅꯨꯡꯗ ꯇꯤꯀꯦꯠ ꯀꯛꯂꯒ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯅꯨꯡꯗ ꯖꯨꯔꯥ ꯖꯨꯔꯥ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯑꯅꯤꯗꯨ ꯎꯕꯗ ꯂꯣꯏ ꯌꯦꯡꯉꯛꯏ꯫ ꯖꯦꯀꯣꯕꯅ "ꯑꯁ, ꯀꯩꯅꯣ, ꯀꯃꯂꯥ ꯀꯥꯏꯀꯨ ꯑꯣꯏꯅ ꯎꯔꯖꯥꯠꯂꯣ ꯑꯩꯈꯣꯏꯅꯤꯁꯤꯕꯣ". ꯇꯣꯟꯅ "ꯆꯠꯂꯨ ꯑꯥꯗ, ꯀꯥꯏꯗꯦ ꯀꯥꯏꯀꯨꯅꯣ, ꯇꯣꯝ ꯀ꯭ꯔꯨꯁ ꯃꯥꯟꯕ ꯑꯩꯒꯤ ꯍꯅꯤꯁꯤꯕꯨ ꯋꯥꯡꯕꯁꯨ ꯇꯣꯝ ꯀ꯭ꯔꯨꯁꯇꯩ ꯍꯦꯜꯂꯤ". ꯖꯦꯀꯣꯕꯅ "ꯍꯣꯏꯅꯦ, ꯃꯤ ꯁꯦꯔꯤꯅꯥ ꯋꯤꯂꯤꯌꯝꯁ ꯃꯥꯟꯕꯤ ꯑꯩꯒꯤ ꯁꯥꯏꯁꯤꯕꯨ ꯀꯃꯂꯥ ꯑꯣꯏꯅ ꯎꯔꯨꯔ ꯃꯥꯜꯂꯦ". ꯇꯣꯟ ꯀꯣꯜꯂꯝꯕ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯂꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ "ꯀꯩꯑꯕ, ꯁꯦꯔꯤꯅꯥ ꯋꯤꯂꯤꯌꯝꯁ ꯍꯥꯏꯕ, ꯍꯥꯠꯇꯣꯛꯄꯤꯔꯣ, ꯑꯩꯅ ꯁꯤꯖꯈ꯭ꯔꯒꯦ". ꯖꯦꯀꯣꯕ ꯇꯣꯟꯒꯤ ꯃꯑꯣꯡꯗꯨꯗ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯖꯦꯀꯣꯕꯀꯤ ꯗꯤꯝꯄꯜ ꯀꯨꯠꯄ ꯃꯥꯏꯊꯣꯡ, ꯃꯤꯠꯅ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ, ꯍꯦꯟꯅ ꯐꯖꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯒ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯌꯦꯡꯅꯔꯒ ꯋꯥꯎ ꯍꯥꯏꯗꯣꯛꯈꯤꯕ ꯌꯥꯎꯅꯔꯛꯏ꯫ ꯇꯣꯟꯅ "ꯃꯁꯛꯁꯤꯒ ꯃꯥ ꯐꯖꯔꯦ ꯀꯥꯏꯅ ꯑꯐꯥꯎꯕ ꯁꯥꯔꯗꯅ". ꯖꯦꯀꯣꯕꯅ "ꯍꯦꯂꯦꯟꯅꯁꯨ ꯍꯦꯟꯗꯦ, ꯗ꯭ꯔꯣꯄꯗꯤꯅꯁꯨ ꯍꯦꯟꯗꯦ, ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯤ, ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯤꯅꯤ". ꯇꯣꯟꯅ "ꯌꯥꯔꯦ, ꯌꯥꯝ ꯋꯥꯔꯦ, ꯊꯥꯒꯠꯂꯒ ꯇꯤꯒꯤ ꯄꯤꯖꯔꯛꯂꯅꯨ, ꯑꯁꯤꯗ ꯐꯝꯃꯨꯁꯤ ꯂꯥꯎ".
ꯑꯅꯤꯗꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯐꯝꯂꯦ꯫ ꯖꯦꯀꯣꯕꯅ ꯀꯩ ꯆꯥꯁꯤꯒꯦ? ꯇꯣꯟꯅ ꯌꯥꯔꯦ ꯅꯪ ꯂꯩꯕꯤꯔꯝꯃꯣ, ꯅꯅꯥꯏ ꯂꯩꯖꯔꯛꯂꯒꯦ꯫ ꯖꯦꯀꯣꯕꯅ ꯁꯦꯁ, ꯇꯣꯂꯣꯞ ꯆꯥꯔꯕꯅꯤꯅ ꯃꯋꯥ ꯊꯥꯛꯄ ꯍꯧꯗꯣꯔꯦ꯫ ꯇꯣꯟꯅ ꯄꯨꯂꯞ ꯄꯥꯁꯤꯜꯂꯒ ꯁꯤꯡꯉꯧ꯫ ꯇꯣꯟ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯑꯆꯥꯄꯣꯠ ꯂꯩꯕ ꯂꯥꯛꯏ꯫ ꯖꯦꯀꯣꯕ ꯅꯣꯛꯑꯒ ꯐꯝꯍꯧꯏ꯫ ꯇꯣꯟꯅ ꯐꯥꯁ ꯐꯨꯗꯇꯒꯤ ꯃꯣꯃꯣ ꯂꯩꯔꯤꯉꯩꯗ ꯅꯥꯀꯟꯗꯒꯤ ꯄꯥꯔꯤꯅ ꯑꯩꯈꯣꯏꯁꯨ ꯃꯣꯃꯣ ꯄ꯭ꯂꯦꯠ ꯑꯝꯇ ꯄꯤꯌꯣ, ꯀꯣꯐꯤ 2ꯒ꯫ ꯇꯣꯟ ꯈꯣꯟꯖꯦꯜꯗꯨ ꯇꯥꯈꯤꯒꯨꯝ ꯇꯧꯔꯦꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ꯫ ꯄꯥꯔꯤꯅ ꯍꯅꯦ ꯑꯇꯩꯗꯤ ꯀꯩꯀꯩ ꯂꯩꯈꯣꯒꯦ? ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯌꯥꯔꯅꯤꯌꯦ꯫ ꯄꯥꯔꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨ ꯇꯣꯟꯅ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯏ꯫ ꯇꯣꯟꯅ ꯁꯣꯐꯤꯌꯥ ꯅꯠꯇ꯭ꯔꯣ? ꯁꯣꯐꯤꯌꯥꯗꯤ ꯉꯁꯥꯏꯈꯩ ꯎꯔꯨꯗꯦ, ꯃꯥꯁꯨ ꯁꯠ ꯌꯦꯡꯉꯛꯏ꯫ ꯑꯦ ꯆꯦ, ꯅꯪꯗꯤ ꯁꯤꯗ ꯗꯥ ꯔꯣꯖꯔꯒ ꯂꯥꯛꯏꯔꯣ? ꯇꯣꯟꯅ ꯅꯠꯇꯦ, ꯑꯩꯗꯤ ꯑꯩꯈꯣꯏ ꯁꯥꯏꯒ ꯂꯥꯛꯄꯅꯤ꯫ ꯁꯣꯐꯤꯌꯥꯅ ꯀꯔꯦꯝꯅꯔꯒ ꯑꯦ, ꯗꯥ ꯔꯣꯖꯔꯒ ꯇꯣꯛꯅꯔꯕꯣ? ꯇꯣꯟꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯔꯣꯖꯔꯗꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ꯫ ꯁꯣꯐꯤꯌꯥꯅ ꯑꯩꯉꯣꯟꯗꯗꯤ ꯗꯥ ꯔꯣꯖꯔꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯅꯤ, ꯐꯣꯡꯗꯣꯛꯄ ꯉꯝꯍꯧꯗꯕꯒꯤ ꯅꯣꯏ ꯇꯥꯃꯣꯅ ꯍꯥꯟꯈꯤꯕꯅꯤ꯫ ꯑꯗꯣ ꯅꯪꯒꯨꯝꯕꯅ ꯇꯣꯟꯒꯤ ꯃꯔꯝꯗ ꯎꯁꯤꯠꯇꯕ ꯌꯥꯔꯣꯏ꯫ ꯅꯪꯉꯣꯟꯗꯒꯤ ꯇꯣꯟꯅ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯤ ꯍꯥꯏꯕꯗꯒꯤ ꯑꯩꯒ ꯇꯣꯛꯅꯈꯤꯕ ꯀꯨꯏꯔꯦ꯫ ꯑꯩꯗꯤ ꯗꯥ ꯔꯣꯖꯔ ꯅꯣꯏꯅꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯖꯔꯁꯅꯨ ꯈꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯀꯦ ꯈꯟꯗ꯭ꯔꯦ꯫ ꯑꯗꯣ ꯀꯩꯅꯣ, ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯃꯨꯛ ꯀꯣꯏ, ꯀꯣꯛꯀ ꯉꯥꯎꯖꯩ, ꯀꯅꯥꯅ ꯀꯣꯏꯔꯤꯅꯣ? ꯄꯥꯔꯤꯅ ꯋꯥꯗꯨ ꯁꯠ ꯁꯝꯖꯜꯂꯛꯏ꯫ ꯃꯤ ꯌꯥꯅꯕꯩ ꯃꯇꯨꯡ ꯏꯟꯅ ꯀꯣꯏꯖꯩꯅꯤ ꯀꯩꯅꯣ, ꯂꯥꯛꯑꯣ ꯆꯠꯁꯤ꯫ ꯑꯅꯤꯗꯨ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯔꯒ ꯆꯠꯈ꯭ꯔꯦ꯫ ꯇꯣꯟ ꯁꯣꯐꯤꯌꯥꯒꯤ ꯋꯥꯍꯩꯗꯨꯗ ꯀꯔꯤꯝꯇ ꯈꯨꯝꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯒ ꯔꯣꯖꯔꯅ ꯃꯥꯕꯨ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯔꯦ꯫